ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯐꯤ ꯁꯥꯕꯤ ꯇꯣꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯕ ꯐꯤꯒꯤ ꯐꯤꯌꯦꯛꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤ ꯐꯤ ꯁꯥꯕꯤ ꯇꯣꯝꯕꯤ ꯍꯥꯏꯔꯒ ꯃꯤꯌꯥꯝꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯤꯌꯦꯛ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨ ꯑꯁꯨꯝ ꯃꯤꯌꯥꯝꯅ ꯋꯥꯔꯤꯅꯈꯤꯕꯅ ꯀꯣꯅꯨꯡꯗꯁꯨ ꯌꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯔꯥꯝꯕꯅ, ꯂꯩꯃꯔꯦꯝꯕꯤ, ꯅꯍꯥꯛꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ? ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯅ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯇꯩ ꯊꯣꯏꯅꯒꯤ ꯅꯠꯇꯦ꯫ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯤ ꯁꯥꯕꯤ ꯇꯣꯝꯕꯤ ꯀꯧꯕꯤꯗꯨꯒꯤ ꯐꯤꯌꯦꯛ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯅ ꯇꯥꯖꯩ꯫ ꯑꯗꯨꯗ ꯅꯅꯥꯏ ꯅꯨꯄꯤꯅ ꯐꯤ ꯁꯥꯕꯤ ꯇꯣꯝꯕꯤꯗꯣ ꯀꯣꯅꯨꯡꯒꯤ ꯐꯤ ꯁꯥꯕꯤ ꯑꯣꯏꯅ ꯊꯝꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯂꯩꯃꯔꯦꯝꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯔꯥꯝꯕꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ꯫ ꯑꯩꯅ ꯀꯣꯅꯨꯡ ꯄꯥꯟꯅꯕꯗꯣ ꯊꯥꯗꯨꯅ ꯐꯤ ꯁꯥꯕꯤ ꯑꯗꯣ ꯂꯧꯈꯠꯍꯜꯂꯨꯔꯒꯦ꯫ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯐꯤ ꯁꯥꯕꯤꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛꯇ ꯋꯥ ꯍꯥꯏꯕꯗ ꯄꯥꯛ ꯄꯥꯛ ꯆꯠꯇꯦ ꯍꯥꯏꯔꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯁꯥꯃꯛ ꯍꯦꯛꯇ ꯆꯠꯂꯒ ꯂꯣꯏꯔꯦ, ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯗꯣꯂꯥꯏ ꯊꯧꯔꯥꯡ ꯇꯧ꯫ ꯅꯤꯡꯊꯧ ꯃꯔꯥꯝꯕꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯈꯨꯗꯛꯇ ꯗꯣꯂꯥꯏ ꯑꯃ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯃ ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯗꯣꯂꯥꯏ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯖꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯃꯛ ꯈꯣꯡꯂꯣꯏ ꯍꯨꯟꯅꯕ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯔꯨꯆꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨ ꯇꯍꯥ ꯇꯍꯥ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ, ꯑꯩ ꯐꯤ ꯁꯥꯕꯤꯗꯨꯕꯨ ꯂꯧꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯍꯥꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯔꯥꯝꯕꯗꯨ ꯇꯍꯥ ꯇꯍꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯔꯥꯝꯕꯅ ꯇꯍꯥ ꯇꯍꯥ ꯆꯠꯈ꯭ꯔꯕꯗ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯃꯩꯊꯣꯡꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯄꯤꯌꯥꯏꯅꯨꯅ, ꯍꯩ ꯊꯕꯥ, ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯨ ꯁꯦꯝ ꯁꯥꯔꯕ꯭ꯔꯥ? ꯊꯕꯥꯅ, ꯂꯣꯏꯖꯔꯦ ꯂꯩꯃꯔꯦꯝꯕꯤ, ꯍꯧꯖꯤꯛꯃꯛ ꯊꯕꯛ ꯍꯧꯕ ꯌꯥꯔꯅꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯤꯍꯥꯠꯄ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯅ ꯈꯨꯅꯨ ꯑꯃꯗ ꯄꯥꯎꯊꯥꯡ ꯄꯤꯈꯣ꯫ ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯊꯕꯥꯅ ꯈꯨꯅꯨ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯈꯨꯗꯝ ꯑꯣꯏꯕ ꯐꯤꯌꯦꯛ ꯃꯆꯥꯗꯨ ꯀꯤꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯅꯨ ꯑꯗꯨ ꯊꯣꯡꯅꯥꯡ ꯃꯄꯥ ꯑꯃꯗꯒꯤ ꯄꯥꯏꯈ꯭ꯔꯣ ꯍꯥꯏꯕꯒꯨꯝ ꯂꯪꯈꯤꯔꯝꯃꯤ꯫ ꯈꯨꯅꯨ ꯑꯗꯨꯁꯨ ꯑꯗꯨꯝꯅ ꯊꯥꯗꯣꯔꯛꯄꯗꯨꯗ ꯍꯔꯥꯎꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯅꯤꯡꯊꯧ ꯃꯔꯥꯝꯕꯗꯨ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯔꯒ ꯆꯤꯡꯆꯦꯞ ꯑꯃꯗ ꯗꯣꯂꯥꯏꯗꯨ ꯇꯣꯡꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯔꯥꯝꯕꯅ, ꯐꯤ ꯁꯥꯕꯤ ꯑꯁꯤꯒꯤ ꯈꯨꯜꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯕ ꯈꯨꯜ ꯑꯃ ꯑꯣꯏꯅ ꯇꯧꯔꯗꯅ ꯆꯠꯂꯤꯕ ꯃꯈꯩ ꯌꯧꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗꯦ ꯍꯥꯏꯋꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯣꯂꯥꯏꯗ ꯇꯣꯡꯂꯤꯕ ꯃꯍꯥꯛ ꯐꯥꯎꯕ ꯋꯥꯕꯅ ꯐꯦꯜ ꯂꯥꯎꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯐꯤ ꯁꯥꯕꯤ ꯇꯣꯝꯕꯤꯗꯨ ꯐꯖꯔꯕ ꯐꯤꯌꯦꯛ ꯑꯃ ꯑꯁꯨꯝ ꯁꯥꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯤꯌꯦꯛ ꯑꯗꯨ ꯑꯁꯨꯝ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯐꯤꯌꯦꯛ ꯑꯁꯤꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯁꯤꯕꯣ? ꯑꯁꯨꯝꯅ ꯇꯧꯈꯤꯕꯗꯤ ꯑꯃꯨꯛꯇ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯑꯁꯤ ꯈꯟꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯥꯏꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯍꯥ ꯇꯍꯥ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯣꯛꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕ ꯁꯤꯡꯀꯥꯞ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯐꯤꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯐꯤꯗꯨꯒꯤ ꯃꯌꯦꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯁꯔꯧ ꯁꯤꯜꯂꯒ ꯍꯥꯠꯄꯗꯨꯒꯤ ꯃꯤꯇꯝ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯀꯟꯗꯕ ꯌꯥꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯄꯨꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯀꯜꯂꯨꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯁꯤꯡꯀꯥꯞ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗꯒꯤ ꯇꯍꯥ ꯇꯍꯥ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯜ ꯉꯥꯛꯄ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯣꯏꯁꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯄꯅ, ꯏꯆꯦ, ꯀꯔꯤ ꯇꯧꯔꯦ? ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯤꯕꯕꯣ? ꯂꯥꯛꯄ ꯂꯥꯂꯣꯏꯁꯤꯡꯗꯣ ꯍꯧꯖꯤꯛꯃꯛ ꯂꯥꯟ ꯄꯥꯡꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯎ ꯍꯥꯏꯅ ꯑꯃꯨꯛꯇ ꯄꯥꯎ ꯄꯤꯈꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯨ ꯇꯍꯥ ꯇꯍꯥ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯜ ꯉꯥꯛꯄ ꯂꯥꯂꯣꯏ ꯃꯌꯥꯝꯗꯨ ꯂꯥꯟ ꯄꯥꯡꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯎ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ
laloi mayam dasu lan pangwa chatnaba sem saduna laklammi lakpana je aikhoina satkadoribasibu karama makhalgi lano lakpa atai nate aikhoigi awangi singjep aduda ining thawba hatnaba saru sinba loikre aikhoina satkadoribase ining thawbu kanbani ije matamasu kuibasi ining thawna aikhoibu lei haba phawba kawkrabasida aikhoina ining thawbu kaluraga karibu kanagadoino ise lakpa nakhoi aikhoigi ipai pudo lebak asigi ningthongak sinaba leiba aron belalmini haibase kawrabra nahakbo asida nganglaga lekto sarukpudi laloi mayangdo awangi singjeptuda paring semduna puba hawro huije asi haiduna lakpadu kaadudagi thokraga laloi mayamdu thang paibagi pareng oina ta paibagi pareng oina aduga ten paibagi pareng ahum semlammi lakpana laloi mayam haujikti pareng sema loirabanina awang singjep tamda khongsalasi asi haiduna lakpana lusinglaga laloi mayamdu awang singjep tamna khongsalami aduga asomdana phisabi tombisu sapilan phisesilami aduga mahaki sagol adu thauduna awang singjep tamna mahaksu thaukhirami nakal amaromdana leimaremi piyainuna tharakpa aronba mihatpa kharadu singsepta ningthong marambabu lakpa ngaiduna leirami thembungna makhoi na harak matam adugi hairadi ining thong marambase yausilakpa yarba matamni tolena thembung nangna paw laurisi asengba lebak asigi leimaremi di soidreko aidi nangna haribdo thazabdi watpani ta tolen asengmani nanawna hijaribudo aina paw launaribase leimarembigi manai achanbidugani asi haiduna makhoi mayamdu ningthong maramba lakpa ngaiduna adumak leirammi ngahaki tungda ningthong marambasu khongmilanmi kharaga mafamdu yausilaklammi thembungna aina haidra tu adalai tolena isli naw mayam nakut paribu khulai singdo chena painaro kasigi tanjasi mangan bayaba nate asi haiduna tolena lusingduna mihatpa singdu mamai khumlaga ningthogi khommilanmi singdu hatpa huruklammi morambana karino tarukli basina tolena hai thembung ningthong morambasisu hatluni nangbo hoi yamba asi haiduna thembung thangsangdu chena pairaga ningthong moramba tapna jangsinba huruklammi thembungna ngasidi aroibu oirone asi haiduna thembung thangsang adu haitharaklammi adubu nakaldagi thangsang amana ngaklammi aduga karomdagi no khanghaudana tinjai amana thembunggi mathabakta thilaklammi mataududa ningthong marambadu nakal amada leithoklaga leirami tanjaduda phisabi tombina lusingduna makhui khulngakpa laloi mayamdu mafamdudi yausilaklammi tombina laloisa mihatpa singsigi makhutagi ningthaubu kananabu hono asi haiduna tombidu makhuta pariba thangdu khutpai sena pairaga mihatpa magi manak tamna sinsinkirami mihatpa singdu tombina purakpa laloi singdu ubada pakhatpa poklami tolena angangsa mapun sita doktuna thawai hingnabu chelhorasi asi haiduna mihatpa singdu mathwai hingnaba mana thokpa maikai salai khangdana pangsena sena khirami tombina purakpa laloi singdusu makhoibu tanagadagi tawrami tombina yare tanarurano asi haiduna tombidu ningthong marambagi manak tamna tapna changsilaklami ningthong marambadi manak nangna changlakpaduda aping aphai oina khara handoklami iningthau pakhatpigano nanai aikoi iningthaubu ngaksenaba laksabani nakhoi di kana no matau karamna mafam asida thodok asi thokani khanglibano iningthau nanai aikoi si mamangi iningthau aduna semgatlamba ningthaubu ngaksenanabu leiba aronba lammi singadugi masa masu ngaktani asi haiduna tombina mahangna thodok asi karamna takani haiba khangbadugi matangda taklami adudi naha mayamna hainariba phisabi tombi habdu natra mani iningthau nanai isamakni phare adorabde hujikmak naha konungda lenglasi tombi ningthau marambana hairakli wadu yaningbadi poklamde adubu ningthau ngakpagi thaudang adu hiktokloi haina mabena wasakibaduna hoi haina yarami lakpa aidi iningthau loinana konung maikai pangthragi aduna
ꯅꯍꯥꯛꯅ ꯂꯥꯂꯣꯏ ꯃꯌꯥꯝꯁꯦ ꯂꯨꯆꯤꯡꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯣꯠꯅꯔꯝꯃꯣ꯫ ꯍꯣꯏ ꯏꯆꯦ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤ ꯁꯥꯕꯤ ꯇꯣꯝꯕꯤꯗꯨ ꯅꯤꯡꯊꯧ ꯃꯣꯔꯥꯝꯕꯒꯤ ꯗꯣꯂꯥꯏꯗꯨ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯅꯤꯡꯊꯧ ꯃꯣꯔꯥꯝꯕ ꯍꯜꯂꯛꯂꯦ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯠꯇꯦ ꯊꯕ, ꯅꯪꯕꯨ ꯃꯤꯍꯥꯠꯄꯁꯤꯡꯗꯨꯗ ꯅꯤꯡꯊꯤꯅ ꯄꯥꯎ ꯄꯤꯈꯤꯗꯕ꯭ꯔꯣ? ꯂꯩꯃꯔꯦꯝꯕꯤ ꯅꯅꯥꯏ ꯑꯩꯅꯗꯤ ꯄꯥꯎ ꯑꯗꯣ ꯃꯔꯤꯛ ꯆꯨꯝꯅꯗꯤ ꯄꯤꯖꯈꯤꯕꯅꯤ꯫ ꯅꯠꯇꯦ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯅꯤꯡꯊꯧꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯂꯤꯕꯁꯤꯕꯣ? ꯑꯁ, ꯑꯩꯅ ꯈꯜꯂꯨꯔꯤ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯇꯥꯔꯕ꯭ꯔꯣ ꯑꯩꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯣꯔꯥꯝꯕꯁꯨ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯂꯣꯏꯅꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯣꯔꯥꯝꯕ ꯂꯥꯛꯄ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯅꯣꯛꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ, ꯅꯍꯥꯛꯅ ꯍꯥꯏꯕ ꯐꯤ ꯁꯥꯕꯤꯗꯣ ꯑꯩꯅ ꯅꯪꯒꯤ ꯐꯤ ꯁꯥꯕꯤ ꯑꯣꯏꯅꯅꯕ ꯍꯥꯏꯗꯅ ꯀꯣꯅꯨꯡꯁꯤꯗ ꯄꯨꯔꯛꯂꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯏꯅꯤꯡꯊꯧꯅ ꯐꯤ ꯁꯥꯕꯤꯗꯨ ꯄꯨꯔꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯅ ꯊꯋꯥꯏ ꯋꯥꯖꯔꯨꯔꯦ꯫ ꯂꯩꯃꯔꯦꯝꯕꯤ, ꯅꯍꯥꯛꯀꯤ ꯐꯤ ꯁꯥꯕꯤꯗꯣ ꯃꯔꯩ ꯈꯖꯤꯛ ꯀꯜꯂꯤ꯫ ꯃꯥ ꯌꯥꯅꯕ ꯇꯛꯄꯗ ꯃꯇꯝ ꯈꯔ ꯆꯪꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯅꯝꯗꯅ ꯃꯥꯕꯨ ꯀꯣꯅꯨꯡꯁꯤꯗ ꯄꯨꯔꯛꯂꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯐꯤꯌꯦꯛ ꯈꯨꯗꯤꯡ ꯐꯤ ꯁꯥꯕꯤꯗꯨ ꯁꯥꯍꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯣꯔꯥꯝꯕꯗꯨ ꯃꯐꯤ ꯍꯣꯡꯂꯨꯈꯤꯒꯦ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯕꯗ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯏꯁꯧ ꯂꯥꯡꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯩꯊꯕ, ꯇꯕꯨꯗ ꯌꯥꯎꯔꯤꯕ ꯉꯕꯣꯡꯁꯤꯡꯗꯣ ꯐꯤ ꯁꯥꯕꯤꯗꯨ ꯄꯤꯔꯨꯆꯣ꯫ ꯑꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕ ꯇꯥꯕꯨ ꯑꯗꯨ ꯍꯥꯡꯂꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯤꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯌꯣꯝꯁꯤꯜꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯐꯤ ꯁꯥꯕꯤ ꯇꯣꯝꯕꯤꯗꯨ ꯃꯥꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯕꯥꯅ, ꯅꯪꯂꯥ ꯐꯤ ꯁꯥꯕꯤ ꯑꯅꯧꯕ ꯂꯥꯛꯂꯦ ꯍꯥꯏꯔꯤꯕꯁꯦ? ꯑꯧ ꯃꯥꯅꯤ, ꯁꯤ ꯂꯩꯃꯔꯦꯝꯕꯤꯅ ꯄꯤꯔꯛꯄꯅꯤ꯫ ꯐꯤꯌꯦꯛꯇꯤ ꯅꯪꯅ ꯐꯖꯅꯤ ꯈꯟꯕ ꯐꯤꯌꯦꯛꯇꯣ ꯑꯗꯨꯝ ꯌꯦꯛꯂꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯥꯗꯨ ꯒꯝꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯊꯕꯥꯒꯤ ꯃꯇꯧꯗꯨꯗ ꯈꯤꯇꯪ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯣꯏꯒꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯃꯇꯥ ꯑꯃ ꯂꯣꯏꯅ ꯇꯧꯕꯖꯥꯠꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯐꯤꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯐꯤ ꯃꯌꯦꯛ ꯍꯛꯅꯅꯕ ꯍꯥꯏꯗꯨꯅ ꯌꯣꯡꯈꯝ ꯑꯗꯨ ꯄꯥꯟꯈꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯤꯍꯠꯄ ꯇꯣꯂꯦꯟ ꯍꯣꯏꯗꯨ ꯃꯈꯣꯏꯒꯤ ꯄꯨꯟꯐꯝ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯝꯃꯤ꯫ ꯇꯣꯂꯦꯟꯅ, ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯄꯥꯎ ꯄꯤꯕ ꯑꯃ ꯌꯥꯎ ꯃꯥꯜꯂꯤ꯫ ꯀꯅꯥꯅꯣ? ꯅꯔꯣꯟ ꯁꯦꯡꯅ ꯍꯥꯏꯔꯣ, ꯑꯗꯨ ꯅꯠꯇꯗꯨꯅ ꯑꯩꯅ ꯊꯤꯒꯠꯂꯛꯂꯕꯗꯤ ꯀꯌꯥ ꯐꯕ ꯑꯣꯏꯔꯣꯏ꯫ ꯇꯣꯂꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯇꯨꯡ ꯏꯟꯕ ꯃꯌꯥꯝꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟꯅ, ꯅꯈꯣꯏ ꯀꯅꯥꯝꯇ ꯍꯥꯏꯔꯔꯣꯏ? ꯑꯃꯨꯕꯅ, ꯏꯌꯥꯝꯕ, ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤꯗꯤ ꯀꯅꯥꯅꯁꯨ ꯄꯥꯎ ꯄꯤꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯊꯧ ꯀꯟꯕ ꯂꯥꯛꯂꯤꯕ? ꯍꯥꯏ, ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯀꯟꯕ ꯂꯥꯛꯂꯤꯕ ꯂꯥꯂꯣꯏ ꯀꯥꯡꯕꯨꯗꯨ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯒꯠꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯨ ꯃꯌꯥꯝ ꯐꯝꯂꯤꯕ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯅ, ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯂꯣꯟꯅ ꯄꯥꯎ ꯄꯤꯕ ꯌꯥꯎꯔꯕ꯭ꯔꯣ? ꯌꯥꯎꯗꯦꯗ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯥꯂꯣꯏ ꯀꯥꯡꯕꯨꯗꯨꯅ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕꯁꯦ ꯈꯪꯂꯤꯕꯖꯥꯠꯅꯣ? ꯅꯨꯄꯥ ꯑꯃꯅ, ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯗꯩ ꯈꯜꯂꯤꯁꯦ꯫ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯒꯤ ꯑꯆꯥꯟꯕ ꯁꯦꯕꯣꯛ ꯊꯦꯃꯨꯡꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯊꯦꯃꯨꯡꯅ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯗꯅꯤ꯫ ꯅꯤꯡꯊꯧ ꯇꯥꯡꯕꯅ, ꯍꯩ ꯃꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥꯅꯨꯄꯤꯗꯣ ꯅꯤꯡꯊꯧ ꯃꯣꯔꯥꯝꯕꯗꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯕ꯭ꯔꯣ? ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯤꯡꯊꯧ ꯃꯣꯔꯥꯝꯕ ꯁꯤꯔꯅꯤ, ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯈꯟꯗꯅ ꯍꯔꯥꯎꯔꯤ꯫ ꯁꯤꯖ ꯇꯣꯝꯕꯤꯅ, ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯃꯣꯔꯥꯝꯕꯗꯣ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗꯣ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯦ ꯍꯥꯏꯅ ꯄꯥꯎꯕꯨ ꯄꯤꯔꯛꯏꯗ꯫ ꯍꯩ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯗ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯅꯤꯡꯊꯧ ꯃꯣꯔꯥꯝꯕꯗꯣ ꯍꯥꯠꯇꯕ ꯌꯥꯗꯦ ꯍꯥꯏꯈꯣ꯫ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯤꯕꯗꯣ, ꯃꯗꯨ ꯀꯥꯎꯒꯅꯨ ꯍꯥꯏꯈꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯇꯥꯡꯕꯗꯨ ꯅꯤꯡꯊꯧ ꯃꯣꯔꯥꯝꯕꯒꯤ ꯂꯩꯕꯥꯛꯇ ꯃꯥꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯍꯔꯥꯎꯅ ꯍꯨꯏ ꯈꯣꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯐꯤ ꯁꯥꯕꯤ ꯇꯣꯝꯕꯤꯗꯨ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯅ ꯄꯤꯔꯛꯄ ꯐꯤꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯀꯟꯅ ꯍꯛꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯣꯅꯨꯡꯗ ꯍꯥꯟꯗꯒꯤ ꯐꯤ ꯁꯥꯗꯨ ꯂꯩꯔꯝꯕꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ, ꯏꯇꯥ, ꯅꯍꯥꯛꯇꯤ ꯍꯥꯟꯅꯁꯨ ꯑꯃꯨꯛꯇ ꯎꯗꯦ, ꯉꯁꯤꯗ ꯂꯥꯛꯄ꯭ꯔꯣ? ꯍꯣꯏ ꯏꯇꯥ, ꯑꯩ ꯉꯁꯤꯗ ꯊꯨꯡꯂꯕꯅꯤ꯫
ꯑꯗꯣ ꯏꯇꯥ ꯀꯣꯅꯨꯡꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯕꯤꯁꯦ ꯃꯔꯣꯟ ꯅꯥꯏꯅ ꯆꯠꯄꯅꯤ ꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗꯅ ꯑꯃ ꯃꯇꯨꯡꯗꯅ ꯑꯃ ꯌꯥꯝ ꯇꯧꯕꯅꯤ ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨꯀꯣ ꯏꯇꯥ ꯑꯩꯗꯤ ꯉꯁꯤꯗ ꯊꯨꯡꯂꯕꯅꯤ ꯑꯗꯨꯅ ꯏꯇꯥꯅ ꯀꯣꯅꯨꯡꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯔ ꯇꯥꯛꯄꯤꯕ ꯇꯥꯔꯦ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯥꯛꯄꯤꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯅ ꯇꯣꯝꯕꯤꯗ ꯀꯣꯅꯨꯡꯗꯨ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯂꯣꯟꯆꯠ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤꯔꯝꯃꯤ ꯇꯣꯝꯕꯤꯁꯨ ꯊꯥꯔꯤꯛꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨ ꯑꯁꯨꯝ ꯇꯥꯔꯝꯃꯤ ꯏꯇꯥ ꯀꯣꯅꯨꯡꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯌꯥꯝꯁꯤꯕꯨ ꯂꯣꯏꯅ ꯏꯟꯗꯨꯅ ꯆꯠꯄ ꯉꯝꯕ꯭ꯔꯅꯦ ꯏꯇꯥ ꯑꯗꯨꯒꯤꯕꯨꯗꯤ ꯀꯅꯥꯅ ꯂꯣꯏꯅ ꯏꯟꯕ ꯉꯝꯄꯣꯠ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯤ ꯌꯥꯝꯅ ꯁꯥꯎꯒꯟꯕꯅꯤ ꯑꯗꯨꯅ ꯊꯕꯛ ꯁꯨꯕꯤ ꯂꯩ ꯃꯌꯥꯝꯁꯤꯅꯅꯦ ꯃꯥꯒꯤ ꯊꯧꯗꯗꯤ ꯁꯣꯏꯗꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯅ ꯊꯕꯛ ꯁꯨꯕꯤ ꯀꯌꯥꯕꯨ ꯃꯍꯥꯛꯅ ꯄꯥꯡꯉꯨ ꯍꯥꯏꯕ ꯊꯧꯗꯥ ꯑꯗꯨ ꯁꯣꯏꯕꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯑꯣꯠꯅꯩꯕꯗꯨ ꯇꯝꯂꯝꯃꯤ ꯇꯣꯝꯕꯤꯅ ꯏꯇꯥ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯕꯤꯁꯤꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯗꯕ ꯃꯥꯜꯂꯤ ꯀꯔꯥꯏꯗꯒꯤ ꯂꯨꯝꯅ ꯈꯟꯕꯅꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯦ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜ ꯑꯣꯏꯅꯅꯤ ꯃꯥꯅ ꯈꯜꯂꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯗ ꯃꯄꯥꯟꯗ ꯅꯨꯄꯤ ꯈꯔ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯏꯇꯥ ꯊꯕꯛ ꯁꯨꯕꯤꯁꯤꯡꯁꯦ ꯑꯃꯨꯛ ꯈꯟꯅꯔꯛꯂ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯣꯏꯅ ꯇꯣꯏꯅ ꯈꯠꯅꯕ꯭ꯔꯣ ꯏꯇꯥ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝꯒꯤ ꯋꯥꯁꯤꯗꯤ ꯍꯥꯏꯔꯨꯗꯅ ꯀꯥꯟꯅꯕ ꯅꯠꯇꯦꯗ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯅꯔꯒ ꯊꯕꯛ ꯁꯨꯅꯔꯤꯕꯅꯤ ꯑꯗꯨꯗ ꯈꯤꯇꯪ ꯍꯦꯟꯖꯤꯟꯅ ꯌꯥꯄꯣꯟꯇꯦ ꯈꯟꯅꯔꯛꯇꯣꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯅ ꯇꯣꯝꯕꯤꯗ ꯊꯕꯛ ꯁꯨꯕꯤ ꯁꯥꯊꯤꯕ ꯌꯥꯎꯔꯤ ꯃꯌꯥꯝꯗꯨ ꯇꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯐꯤ ꯁꯥꯕꯤ ꯇꯣꯝꯕꯤꯗꯨ ꯀꯣꯅꯨꯡꯗꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯌꯥꯝꯗꯨ ꯊꯥꯔꯤꯛꯅ ꯑꯃꯗ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯛꯄꯗꯒꯤꯗꯤ ꯇꯣꯝꯕꯤꯁꯨ ꯇꯞꯅ ꯇꯞꯅ ꯀꯣꯅꯨꯡꯒꯤ ꯂꯣꯟꯆꯠ ꯄꯨꯆꯠ ꯑꯗꯨꯗ ꯆꯨꯁꯤꯟꯅꯕ ꯉꯝꯂꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯏꯇꯥ ꯅꯪꯁꯦ ꯑꯍꯥꯟꯕ ꯂꯥꯛꯄꯗꯗꯤ ꯌꯥꯝ ꯏꯪ ꯇꯞꯄ꯭ꯔꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯂꯩꯕꯗ ꯊꯣꯏꯅꯗꯤ ꯅꯣꯞꯂꯣꯏꯗꯧꯔꯤ ꯏꯇꯥ ꯅꯪꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯁꯤꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯊꯕꯥꯗꯨ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯇꯣꯝꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯑꯆꯥꯟꯕꯤ ꯅꯅꯥꯏꯕꯨ ꯀꯧꯕꯤꯕꯕꯨ ꯂꯩꯃꯔꯦꯝꯕꯤꯅ ꯅꯍꯥꯟꯒꯤ ꯐꯤꯁꯤꯡꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯌꯥꯏ ꯍꯛꯄ ꯂꯣꯏꯔꯒ ꯁꯤꯅꯧ ꯍꯥꯏꯔꯛꯄꯅꯤ ꯑꯆꯥꯟꯕꯤ ꯍꯌꯦꯡꯃꯛꯇꯤ ꯂꯣꯏꯕꯗ ꯋꯥꯅ ꯊꯣꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯋꯥꯕ ꯋꯥꯗꯕ ꯍꯌꯦꯡꯃꯛ ꯄꯤꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕꯤ ꯊꯕꯥꯅ ꯆꯠꯈ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯊꯥꯔꯤꯛꯅ ꯏꯇꯥ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯣꯏꯔꯤ ꯍꯣꯏ ꯏꯇꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯃꯍꯥꯛꯅ ꯐꯤꯌꯦꯛꯁꯤꯡꯗꯨꯒ ꯊꯥꯔꯤꯛꯀꯤ ꯍꯩꯕꯁꯤꯡꯗꯨꯒ ꯇꯥꯟꯅꯔꯒ ꯐꯤꯗꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯊꯕꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯀꯥꯗꯨꯗ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯊꯕꯥ ꯑꯩꯅ ꯍꯥꯏꯕꯗꯨ ꯍꯥꯏꯔꯝꯂꯕ꯭ꯔꯥ ꯍꯥꯏꯔꯝꯂꯦ ꯂꯩꯃꯔꯦꯝꯕꯤ ꯐꯤ ꯁꯥꯕꯤꯗꯨꯗꯤ ꯀꯔꯤ ꯈꯨꯝꯂꯛꯏ ꯂꯩꯃꯔꯦꯝꯕꯤ ꯉꯝꯂꯣꯏ ꯋꯥꯅꯤ ꯍꯥꯏ ꯑꯗꯨꯗ ꯑꯩꯅ ꯉꯝꯗꯕ ꯌꯥꯔꯣꯏ ꯂꯩꯃꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯄꯅꯦꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ ꯑꯩ ꯃꯁꯤꯒꯤ ꯐꯤ ꯁꯥꯕꯤꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯁꯣꯝꯗ ꯏꯄꯥ ꯏꯕꯨꯡꯉꯣꯅꯁꯨ ꯊꯕꯛ ꯑꯁꯦ ꯊꯨꯖꯤꯜꯂꯣ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯂꯦ ꯇꯧꯔꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯅ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯊꯕꯥꯗ ꯐꯤ ꯁꯥꯕꯤ ꯇꯣꯝꯕꯤꯕꯨ ꯀꯨꯞꯅ ꯁꯦꯟꯅꯧ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯊꯕꯥꯁꯨ ꯇꯣꯝꯕꯤꯕꯨ ꯀꯨꯞꯅ ꯁꯦꯟꯅꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯃꯣꯔꯥꯝꯕꯗꯨ ꯐꯝꯅꯥꯏꯕ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯆꯍꯤ ꯍꯧꯕꯒꯤ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯔꯝꯃꯤ ꯐꯝꯅꯥꯏꯕ ꯇꯣꯃꯥꯜꯅ ꯏꯅꯤꯡꯊꯧ ꯍꯟꯗꯛꯀꯤ ꯆꯍꯤ ꯍꯧꯕꯒꯤ ꯀꯨꯝꯍꯩ ꯑꯁꯤꯗꯤ ꯅꯅꯥꯏ ꯑꯩꯅ ꯈꯟꯖꯕꯗ ꯊꯪꯅꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯁꯤꯡꯁꯨ ꯄꯥꯎꯊꯥꯡ ꯄꯤꯗꯨꯅ ꯀꯨꯝꯍꯩꯁꯦ ꯌꯦꯡꯍꯟꯕꯅ ꯍꯦꯟꯅ ꯀꯨꯝꯍꯩꯁꯤ ꯃꯄꯨꯡ ꯐꯥꯒꯅꯤ ꯈꯟꯖꯩ ꯐꯝꯅꯥꯏꯕ ꯂꯨꯈꯣꯏꯅ ꯏꯅꯤꯡꯊꯧ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯅꯤꯡꯊꯧ ꯀꯌꯥ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯅꯅꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯒꯥꯏ ꯆꯤꯟꯅꯅꯕ ꯑꯣꯏꯅ ꯊꯣꯛꯀꯗ꯭ꯔꯥ ꯈꯟꯖꯩ ꯑꯉꯝꯕ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯃꯊꯧꯁꯤꯡꯗꯨ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧꯁꯤꯡꯗꯣ ꯉꯁꯤꯗꯒꯤ ꯄꯥꯎꯊꯥꯡ ꯄꯤꯕ ꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯅꯥꯏꯕ ꯃꯌꯥꯝꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯌꯥꯝꯅ ꯂꯩꯅꯅꯕ ꯂꯩꯐꯝ ꯆꯥꯐꯝ ꯅꯤꯡꯊꯤꯅ ꯁꯤꯜ ꯂꯥꯡꯉꯨ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯐꯝꯅꯥꯏꯕ ꯑꯌꯥꯝꯕꯗꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯅ ꯇꯨꯃꯤꯟ ꯂꯩꯅꯈꯤꯔꯝꯃꯤ ꯃꯣꯔꯥꯝꯕꯅ
ꯐꯔꯦ ꯋꯥ ꯈꯟꯅꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯔꯥꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯅꯤꯡꯊꯧꯅ ꯊꯣꯛꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯐꯝꯅꯥꯏꯕ ꯇꯣꯃꯥꯜꯁꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯂꯨꯈꯣꯏꯅ ꯃꯁꯤꯒꯤ ꯇꯣꯃꯥꯜ ꯍꯥꯏꯁꯤꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀ ꯅꯤꯡꯊꯧ ꯀꯌꯥ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯃꯕꯨꯛ ꯄꯦꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛꯁꯤꯒꯤ ꯄꯨꯀꯩ ꯂꯩꯡꯒꯩ ꯃꯌꯦꯡ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯀꯔꯤꯝꯇ ꯈꯟꯗ ꯃꯥꯜꯂꯤ ꯊꯣꯝꯕꯅ ꯑꯗꯨꯕꯨꯗꯤ ꯇꯥꯗ ꯃꯍꯥꯛꯅ ꯊꯕꯛ ꯄꯨꯡꯕ ꯁꯤꯜ ꯂꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤꯗꯤ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯅ ꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯅꯤꯗ ꯃꯤꯒꯤ ꯑꯩꯒꯤ ꯍꯥꯏꯅ ꯈꯟꯕꯤꯕ ꯅꯨꯄꯥ ꯅꯠꯇꯦ ꯃꯥꯗꯒꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯩ ꯐꯝꯅꯥꯏꯕ ꯃꯌꯥꯝꯗꯨ ꯐꯝꯅꯥꯏꯕ ꯇꯣꯃꯥꯜꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯇꯣꯝꯕꯤꯒ ꯊꯥꯔꯤꯛ ꯑꯗꯨ ꯐꯤ ꯃꯌꯦꯛ ꯍꯛꯄꯗꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯔꯝꯃꯤ ꯇꯣꯝꯕꯤꯅ ꯏꯇꯥ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯕꯤꯁꯤꯅ ꯑꯁꯨꯛ ꯁꯥꯎꯒꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯇꯥ ꯑꯩꯅ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯁꯦ ꯃꯁꯥꯅ ꯌꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯍꯥꯏꯅ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯂꯩꯃꯔꯦꯝꯕꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯤꯒꯤ ꯑꯇꯣꯞꯄꯗ ꯍꯥꯏꯅꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯌꯦ ꯂꯩꯃꯔꯦꯝꯕꯤꯁꯤ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯅꯝꯗꯨꯅ ꯐꯥꯔꯒ ꯄꯨꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯅ ꯇꯣꯝꯕꯤꯗ ꯑꯣꯏꯗꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯁꯤꯜꯂꯝꯃꯤ ꯇꯣꯝꯕꯤꯁꯨ ꯊꯥꯔꯤꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯗ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯃꯍꯥꯛꯇꯤ ꯋꯥꯔꯤꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ ꯏꯇꯥ ꯅꯍꯥꯛꯅ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯔꯣ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯁꯤꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯕꯅꯤ ꯏꯇꯥ ꯀꯣꯅꯨꯡꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯊꯥꯖꯕ ꯌꯥꯕ ꯑꯝꯇ ꯅꯠꯇꯦꯀꯣ ꯆꯦꯛꯁꯤꯜꯂꯨ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯠꯊꯣꯍꯦ ꯅꯪ ꯁꯤꯗꯤꯕ ꯑꯩ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯗꯤ ꯅꯪꯗꯤ ꯀꯅꯥꯒ ꯇꯣꯠꯅ ꯇꯤꯟꯅ ꯇꯧꯗꯨꯅ ꯂꯩꯗꯣꯏꯕ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯣꯊꯥꯕ ꯀꯨꯏꯃꯜꯂꯦ ꯊꯕꯛꯇ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯍꯤꯡ ꯇꯨꯝꯗꯃꯈꯩ ꯐꯤ ꯃꯌꯦꯛꯇꯨ ꯍꯛꯄ ꯂꯣꯏꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯁꯥꯟꯕꯤ ꯊꯕꯥꯗꯨ ꯐꯤ ꯁꯥꯕꯤ ꯇꯣꯝꯕꯤ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯃꯍꯥꯛ ꯂꯥꯛꯂꯝꯃꯤ ꯍꯩ ꯇꯣꯝꯕꯤ ꯊꯣꯡꯁꯤ ꯍꯥꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯊꯣꯡꯗꯨ ꯀꯟꯅ ꯊꯤꯜꯂꯝꯃꯤ ꯇꯣꯝꯕꯤꯁꯨ ꯊꯕꯥꯅ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯇꯞꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯉꯁꯥꯏꯈꯩ ꯀꯩꯗꯧꯔ ꯂꯩꯒꯦ ꯑꯁꯥꯟꯕꯤ ꯇꯨꯝꯊꯔꯨꯔꯦ ꯑꯗꯨꯅ ꯑꯁꯥꯟꯕꯤꯅ ꯀꯧꯕꯗꯣ ꯇꯥꯍꯧꯗ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤꯅ ꯐꯤꯁꯤꯡꯗꯣ ꯍꯛꯄ ꯂꯣꯏꯔꯕ ꯍꯥꯏꯔꯛꯏ ꯑꯆꯥꯟꯕꯤ ꯂꯣꯏꯖꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩ ꯐꯤꯁꯤꯡꯗꯣ ꯂꯧꯊꯣꯛꯆꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯃꯅꯨꯡꯗ ꯐꯤꯁꯤꯡꯗꯨ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯂꯣꯏꯔꯝꯗ꯭ꯔꯕꯗꯤ ꯊꯤꯅ ꯆꯩꯒꯦ ꯈꯟꯅ ꯂꯥꯛꯄ ꯊꯕꯥꯗꯨ ꯇꯣꯝꯕꯤꯅ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯋꯥ ꯃꯈꯥ ꯇꯥꯗ ꯇꯣꯝꯕꯤꯅ ꯊꯣꯛꯂꯛꯄꯗꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯐꯤ ꯃꯌꯥꯝꯗꯨ ꯃꯔꯣꯟ ꯅꯥꯏꯅ ꯊꯨꯞꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯆꯥꯟꯕꯤ ꯐꯤꯁꯤꯡꯁꯦ ꯁꯨꯔꯕ꯭ꯔꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯀꯔꯥꯏ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯁꯤꯡꯗꯨ ꯇꯣꯝꯕꯤꯗꯒꯤ ꯂꯧꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯁꯨꯔꯦ ꯇꯣꯝꯕꯤ ꯅꯪꯅ ꯊꯕꯛꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯕꯅꯤꯅ ꯂꯩꯃꯔꯦꯝꯕꯤꯅ ꯁꯣꯏꯗꯅ ꯃꯅꯥ ꯑꯃꯗꯤ ꯄꯤꯕꯤꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯊꯥꯔꯤꯛꯅ ꯊꯕꯥꯕꯨ ꯈꯥꯝꯂꯝꯃꯤ ꯊꯥꯔꯤꯛ ꯀꯔꯤꯒꯤꯅꯣ ꯅꯪ ꯂꯩꯕꯨ ꯈꯥꯝꯂꯤꯕꯣ ꯑꯩꯁꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯁꯠ ꯁꯠ ꯍꯥꯏꯔꯣ ꯑꯆꯥꯟꯕꯤ ꯐꯤꯌꯦꯛꯁꯤꯡꯁꯦ ꯇꯣꯝꯕꯤꯅ ꯍꯛꯄ ꯑꯃꯠꯇ ꯅꯠꯇꯦ ꯅꯅꯥꯏ ꯅꯨꯄꯤꯅ ꯋꯥꯅ ꯂꯣꯏꯅ ꯍꯛꯆꯕꯅꯤ ꯇꯣꯝꯕꯤ ꯉꯛꯅ ꯀꯩꯅꯣ ꯊꯥꯔꯤꯛ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯆꯥꯟꯕꯤ ꯅꯅꯥꯏ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯨ ꯊꯕꯥꯗ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯜꯂꯝꯃꯤ ꯇꯣꯝꯕꯤꯗꯤ ꯊꯥꯔꯤꯛꯀꯤ ꯃꯇꯧꯗꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯊꯥꯔꯤꯛ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯕꯁꯤꯕꯣ ꯑꯆꯥꯟꯕꯤ ꯅꯅꯥꯏꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯆꯨꯝꯕꯅꯤ ꯑꯩꯅꯗꯤ ꯆꯨꯝꯅꯒꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯏꯇꯣꯝꯇ ꯃꯁꯤ ꯄꯨꯝꯕ ꯍꯛꯍꯜꯂꯤꯕꯅꯤ ꯇꯣꯝꯕꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯇꯣꯝꯕꯤꯗ ꯐꯤꯁꯤꯡꯗꯨ ꯄꯥꯏꯍꯜꯂꯒ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯊꯕꯥꯅ ꯂꯩꯃꯔꯦꯝꯕꯤꯗ ꯂꯣꯟꯅ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯊꯕꯥꯅ ꯀꯔꯥꯏ ꯐꯤꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯇꯣꯝꯕꯤꯅ ꯄꯥꯏꯔꯤꯕ ꯐꯤꯁꯤꯡꯗꯨ ꯂꯧꯔꯝꯃꯤ ꯄꯤꯌꯥꯏꯅꯨꯅ ꯍꯩ ꯊꯕꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯤ ꯁꯥꯕꯤꯁꯤ ꯄꯨꯔꯛꯂꯤꯕꯁꯤꯕꯣ ꯂꯩꯃꯔꯦꯝꯕꯤ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯥꯟꯕꯤ ꯊꯕꯥꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯀꯣꯡꯗ ꯂꯣꯟꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ
ꯐꯤꯁꯤꯡꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯛꯎ ꯍꯥꯏꯅ ꯄꯤꯈ꯭ꯔꯒ ꯀꯩꯒꯤꯅꯣ ꯃꯤꯉꯣꯟꯗ ꯍꯛꯍꯜꯂꯦ ꯍꯥꯏꯔꯤꯕꯗꯤ? ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗ ꯑꯁꯦꯡꯕ ꯋꯥꯗꯨ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯅ ꯊꯥꯖꯔꯝꯗꯦ꯫ ꯐꯤ ꯁꯥꯕꯤ ꯅꯍꯥꯛꯅ ꯑꯣꯏꯗꯕꯗꯣ ꯍꯥꯏꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯗꯨ ꯀꯩꯗꯧꯒꯦ? ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯩ ꯊꯕꯥ, ꯃꯁꯤꯒꯤ ꯆꯤꯟꯊꯤꯕꯤ ꯐꯤ ꯁꯥꯕꯤꯁꯦ ꯃꯅꯝ ꯇꯠꯅꯕ ꯐꯨ꯫ ꯇꯣꯝꯕꯤꯅ ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏꯗꯤ ꯂꯥꯟꯗꯕꯅꯤ, ꯅꯅꯥꯏꯅ ꯍꯥꯏꯖꯔꯤꯕ ꯄꯨꯝꯕ ꯑꯁꯦꯡꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗꯨ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯈꯣꯡ ꯀꯣꯟꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯅ ꯇꯣꯝꯕꯤꯗꯨ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯍꯩꯊꯕ, ꯃꯁꯤ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯈ꯭ꯔꯣ꯫ ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯑꯇꯩ ꯊꯕꯛ ꯁꯨꯕꯤ ꯑꯅꯤꯈꯛ ꯀꯧꯁꯤꯜꯂꯒ ꯇꯣꯝꯕꯤꯕꯨ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯍꯜꯂꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗ ꯃꯍꯥꯛ ꯂꯥꯟꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯌꯥꯏꯅꯨꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯄꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯐꯤ ꯁꯥꯕꯤ ꯅꯪꯒꯤ ꯅꯔꯥ ꯂꯩꯇ꯭ꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯑꯩꯅ ꯅꯪꯕꯨ ꯀꯣꯅꯨꯡꯗꯒꯤ ꯊꯨꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯁꯤ ꯈꯟꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯇꯣꯝꯕꯤꯒꯤ ꯈꯜꯂꯒ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯊꯧꯅ ꯍꯦꯟꯅ ꯂꯨꯏ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯃꯔꯥꯝꯕꯕꯨ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯕꯛ ꯁꯨꯕꯤ ꯑꯅꯤ ꯑꯍꯨꯝꯅ ꯇꯣꯝꯕꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯨꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟ ꯃꯦꯜꯂꯒ ꯀꯟꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯗꯨ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝꯗꯨꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯔꯤꯛꯇꯨ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯁꯨꯕꯤ ꯈꯔꯅ ꯀꯧꯔꯝꯃꯤ꯫ ꯄꯤꯌꯥꯏꯅꯨꯅ ꯊꯥꯔꯤꯛ, ꯅꯍꯥꯛꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯝꯕ ꯇꯤꯡꯈꯪ ꯑꯃꯕꯨ ꯂꯧꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯦ꯫ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ, ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏꯒꯤꯗꯤ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ, ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯑꯩꯕꯨ ꯀꯣꯅꯨꯡꯗꯒꯤ ꯊꯥꯗꯣꯛꯄꯤꯕ ꯑꯁꯤꯇꯅꯤ꯫ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯁꯣꯟꯕꯤ ꯏꯃꯥꯗꯨꯒ ꯂꯩꯃꯤꯟꯅꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯨ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯈꯣꯡꯗ ꯇꯨꯔꯒ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯥꯔꯤꯛꯅ ꯇꯣꯝꯕꯤꯒ ꯂꯣꯏꯅꯅꯕ ꯍꯣꯠꯅꯈꯤꯕ ꯄꯨꯝꯕ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯅ ꯌꯥꯊꯪ ꯄꯤꯕꯒꯤꯅꯤ꯫ ꯊꯥꯔꯤꯛꯅ ꯇꯣꯝꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯣꯟꯕꯤ ꯃꯃꯥ ꯑꯗꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯅ ꯀꯤꯍꯟꯕꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯌꯥꯊꯪ ꯏꯟꯈꯤꯕꯅꯤ꯫ ꯄꯤꯌꯥꯏꯅꯨꯅ ꯐꯔꯦ, ꯅꯍꯥꯛꯅ ꯀꯣꯅꯨꯡꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯅꯌꯨꯝꯗ ꯍꯟꯖꯕ ꯌꯥꯔꯅꯤ꯫ ꯊꯥꯔꯤꯛ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯂꯩꯃꯔꯦꯝꯕꯤꯕꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯌꯨꯝ ꯆꯠꯆꯅꯕ ꯂꯣꯏꯁꯤꯟꯖꯔꯨꯔꯣ, ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯨ ꯍꯔꯥꯎꯅ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯕꯥꯅ ꯊꯠꯆꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯇꯨ ꯉꯛꯅ ꯊꯕꯥꯗ ꯑꯃꯨꯛ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯕꯤ ꯑꯅꯤꯈꯛꯁꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏꯅ ꯀꯔꯤ ꯑꯀꯥꯏꯕ ꯍꯥꯏꯈ꯭ꯔꯕꯒꯦ? ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯍꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯈꯪꯂꯕ ꯅꯪꯕꯨ ꯑꯩꯅ ꯏꯂꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯇꯨꯡꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕꯤ ꯑꯅꯤꯗꯨꯗ ꯊꯥꯔꯤꯛꯄꯨ ꯍꯥꯠꯂꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯕꯛ ꯁꯨꯕꯤ ꯑꯅꯤꯗꯨꯅ ꯊꯥꯔꯤꯛꯀꯤ ꯉꯛꯁꯝꯗ ꯐꯤꯅ ꯂꯥꯛꯍꯠꯂꯒ ꯀꯟꯅ ꯆꯤꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯔꯤꯛꯇꯨ ꯑꯔꯩ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯐꯤꯗꯨ ꯃꯉꯛꯁꯝꯗꯨꯗꯒꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯊꯕꯥꯅ ꯊꯥꯔꯤꯛꯀꯤ ꯃꯈꯨꯠ ꯑꯅꯤꯃꯛꯇꯨ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯊꯥꯔꯤꯛꯀꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯍꯤ ꯍꯧꯕꯒꯤ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯅꯤꯡꯊꯧ ꯀꯌꯥꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯇꯥꯡꯕꯁꯨ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯔꯥꯝꯕꯅ ꯃꯀꯨ ꯏꯕꯨꯡꯉꯣꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯅꯤ ꯇꯥꯕꯗ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯅꯊꯣꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯛ ꯏꯕꯨꯡꯉꯣ, ꯏꯃꯥꯛꯁꯨ ꯅꯄꯟ ꯄꯟꯊꯧ ꯑꯩꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯗꯅ꯫ ꯑꯍꯣꯏ ꯄꯟꯊꯧ, ꯂꯥꯛꯀꯅꯤ ꯇꯥꯕꯗ ꯅꯆꯥꯅ ꯄꯟꯊꯧꯒꯤ ꯊꯧꯒꯜ ꯇꯧꯖꯒꯦ ꯈꯟꯅ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯏꯃꯥꯛꯅ ꯋꯥꯅ ꯉꯥꯏꯔꯝꯗ꯭ꯔꯕꯁꯨ ꯌꯥꯔꯕꯗꯨꯗ ꯂꯥꯛꯎ ꯂꯥꯛꯎ ꯆꯪꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯇꯥꯡꯕꯒ ꯅꯤꯡꯊꯧ ꯇꯣꯡꯄꯣꯛꯀ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯁꯨ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯕꯨ ꯑꯣꯛꯄ ꯊꯣꯔꯛꯂꯝꯃꯤ꯫
Ipa ibungo. Ipagi thoibi karigino. Isana. Napan panthau uraga adu pukning sontharibabo. Ipa ibungo. Matam kuirabagi tungda nachana ipa ibungo bu uzaba ase. Namomgi unbi pukning ase khajik langi. Morambana ipa ibungo matam kuina unadabaduda leimarembise mapukning nungsiramgani aduna ipa ibungoga ngak wari sabiyo namak thaugai khara tawjarukigi. Asi hairamlaga ningthau morambadu maba masada thamlami aduga magi atei tawgadaba domda mai onsilami asomdana maba masada ngairabada leimarebi piyainudu ngasai makai tawsinarambadu toklami. Ipa ibungo ningthau moramba hatnabu hotnaba haibase araibu oide aisu lalong kaya tuna hotnarabani adubu madu pumnamak aremba tare. Madunani aina handaki nakoigi sahi yobagi kumai asigi khudong saba lauraga lebak asida laklibase ai isamakna puram yatrabadi yaroi khangle. Asi haiduna mapa masadu lona wa khanarami nakal amaromdana phisabi tombidu konungi manak anakpada masak lotuna leirami aduga mi thadokduna leimarebi piyainubu kupna sena halami. Konungi lebak adugi ningthau lakpana makoigi pennabu hotnabada ningthau moramba masa phauba ngakta pothaba sanglamde. Lukhoina kumai lorakpada ekhoina khoisu pomloi loiba soide. Thombana adubudi kainone soidrabade isase ngakta netana pham phau sangtre aikhoigi ningthau sina thau leitana magi toman haiduna hairaga hekta tawdana silisini ne haujikti ining thong masa phauba pothaba sangdredana khombana adugi hairadi aikhoigi ning thongsisu kya wage habado khangjahubuna phabani. Asi haiduna phamnaiba mayamdu atopa lebakki ningthau mayamdu hotnabada wahabadugi khallaga makhoi maset awa wari ngak sarami asumna asum haukibana lebak adugi chahi hobagi kumhei tawgadaba numit adugi nongmo watlingegi matamni. Ningthau tangbagi leifam aduda leimarebi piyainuga ningthau tangbaga wari sadun leirami. Ibema aina ha khwai mising adudi thakrabra hoi ipa ibungo namomna phanaba sinkrabani nungaiba pawngaiduna aikhoi leiresi. Asi haiduna mapa masadu makhoina ningthau moramba hatnaba thaki misingdugi pawngaiduna leirami. Asumdana ningthau morambadu kumhai adu nongmata ngaiba adugi mayamna sililangliba adu pendaba yawada mahakna songsilaga yawruba aduna wabana ngantana phamungna tumba sangkhirami. Ningthau morambana tumba sangkhiba adu ngasaidagi leimarebi piyainuna tharakpa misingduna ngairaga leirami. Ningthau morambana tumtharamlani hek khangbaga makhoi mayamdu tapna makhol thokandabida ningthau morambagi kada changlaklammi aduga amana makhuta pariba thangdu khutpai setna pairaga phamung adu yantharaklami adumna anirak ahumlak yan madudadi lasingakta paithuraklammi. Madu ubada ingagakna nupaduna phaisup adu haidoktuna yenglubada lasingi mon anina yunglaga leirami. Madu ubada makhoi mayamdu ngakna amana mada yengnarami tanjaduda phisabi tombina konungi lanmi singdu lusinglaga kadu tamna laklami. Lanmisa kasi lariba misingse loina phajilo nanthokna honaраklabadi loina hatlo. Ningthau moramba hatpani haina lakliba nupa singdu kharana khulai thadoktuna tumina leibasu yawrami kharana nanthoklaga senabu hotnarami matamduda tombi makhuna pariba thang adu khutpai setna pairaga nanthoklaga chenabu hotnaba singdu yantharaklami. Chendabdi leibasing aduna pharaga kaisum sangtamna pukhirami asomdana leimarebi piyainuga mapabung ningthawgadu makhoigi mising aduna halakpa kawba leitabaduda wakhal waba horaklami. Ibema nangi misingtuna halaktribasibu thabaktu pangthokrabasala. Ipa ibungo namomnadi makhoido soidana pangthokdaba yade haina haikibani. Asi haiduna mapa masadu wari sanaringaida ningthau morambana konungi lanmi mayam puduna kadu tamna changlaklammi. Tangbana ima ibungo karigino lanmi mayam puraga laklibasibo. Ipa ibungoga namom petna chingjangbisiga phagi tawbani. Iningthau ibungo nanai nupina kari aranba tawramlabake. Iningthau nanai nupibu phani haribasibo. Leimarembi nangi tatpato tawraklagano.
Nang ay hatna matharakpa miyoisingdo phare nangna aina khanglamloi khali mayapdo aisu loina khangli Laimare mi piyainu ningthau maramagi wadu tabada tawsinarambadu tumin leikhirami Hai lalmisa bapa masaji phajilo Ningthau maramagi wadu tabada tombidu lalmigi phijol setlaga kadu sangaklami madu ubada Laimare mi piyainu ngakpuna khamthenglami Iningthau phisabi sibu konungda purakpagi maramdi asigi oireko Swaida petpa ngangda lehlado yamtuda puthokro tombina khoi iningthau Asi haiduna tombina Laimare mi piyainu-ga mapawu ningthau-gadu kadudagi kaisam sangtamna pukirami Mathangi numita kumai piyongsu leibaga pharibadu atopa leibaki ningthau oibaga yamna thuna mapa masadu mihat sangda hanna yathang pirami Asumna mathangi numita leibak adugi sahi haubadu makhal mathilgi kumai piyong kaya tawduna nungaina pangthoklami Mathangi numitagi phisabi tombidu konungi lalmigi lusing bihaptuna leibak adu nungayai phana pan khirami